ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯃꯅꯤꯄꯨꯔꯗ ꯍꯧꯃꯤꯒꯤ ꯄꯨꯟꯁꯤ ꯌꯦꯜꯍꯧꯃꯤꯒꯤ ꯄꯨꯟꯁꯤ long live ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯍꯧꯈꯤꯕ ꯆꯍꯤ 2023 ꯒꯤ ꯃꯦꯒꯤ ꯇꯥꯡ 3 ngasi ꯐꯥꯎꯕ ꯆꯠꯊꯔꯛꯂꯤꯕ ꯑꯗꯨꯒꯨꯝꯕ ꯃꯦꯍꯦꯝ ꯁꯥꯟꯇꯤ ꯂꯩꯇꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯟ ꯃꯥꯟꯕ ꯑꯃꯅ ꯃꯈꯜ ꯃꯊꯦꯜꯒꯤ ꯇꯣꯉꯥꯟꯕ ꯃꯆꯤꯟ ꯅꯥꯏꯗꯕ ꯑꯗꯨꯒꯨꯝꯕ ꯏꯔꯥꯡ ꯑꯁꯤꯅ ꯄꯨꯔꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯨꯔꯨꯞꯆꯥꯁꯤꯡꯗ ꯄꯤꯔꯤꯕ ꯏꯊꯤꯜꯁꯤꯡ ꯑꯗꯨ ꯑꯦꯗ꯭ꯔꯦꯁ ꯇꯧꯅꯅꯕ ꯃꯔꯨꯑꯣꯏꯅ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯃꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯟꯗꯝ ꯉꯁꯤꯒꯤ ꯀꯔꯤꯁꯦ ꯃꯔꯨꯑꯣꯏꯅ ꯌꯦꯜꯍꯧꯃꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯆꯥꯁꯤꯡꯁꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯀꯟꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕ ꯋꯥꯈꯜꯗꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯗ ꯇꯥꯔꯤꯕ ꯈꯨꯟꯗꯥꯔꯤꯕ ꯐꯨꯔꯨꯞꯆꯥ ꯃꯤꯇꯩ ꯄꯥꯡꯒꯜꯅ ꯑꯍꯥꯟꯕꯗ ꯈꯜꯂꯤ ꯑꯅꯤꯁꯨꯕꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯏꯟꯇꯤꯒ꯭रिꯇꯤꯁꯦ ꯀꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨ ꯑꯗꯨꯒ ꯃꯄꯨꯡ ꯑꯣꯏꯅꯅ ꯑꯩꯈꯣꯏ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯗꯨꯒ ꯑꯍꯨꯝ ꯁꯨꯕꯗꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯏꯔꯥꯡ ꯑꯁꯦ ꯇꯁꯦꯡꯅꯅ ꯗꯕꯜ ꯏꯟꯖꯤꯟ ꯁꯔꯀꯥꯔ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯑꯅꯤꯃꯛꯅ ꯌꯥꯝꯅ ꯇꯥꯁꯤꯟ ꯎꯁꯤꯟꯅꯗꯕ ꯇꯣꯉꯥꯟꯕ ꯃꯇꯝꯒꯤ ꯃꯆꯤꯟ ꯅꯥꯏꯕ ꯑꯗꯨꯒꯨꯝꯕ ꯏꯁꯨ ꯇꯣꯉꯥꯟꯕ ꯄꯨꯊꯣꯔꯛꯂꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯇꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯆꯥ ꯃꯁꯦꯟꯁꯦ ꯑꯃꯒ ꯊꯥꯖꯅꯗꯕ ꯃꯑꯣꯡꯗ ꯄꯨꯔꯛꯅꯅꯕꯒꯤ ꯌꯥꯝꯅ ꯆꯤꯡꯅꯕ ꯑꯗꯨꯒꯨꯝꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯇꯁꯦꯡꯅꯅ ꯐꯨꯔꯨꯞ ꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯊꯧꯗꯥꯡꯁꯤ ꯂꯧꯕ ꯗꯔꯀꯥꯔ ꯂꯩꯔꯦ ꯍꯥꯏꯅ ꯈꯟꯖꯗꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯀꯔꯐ꯭ꯌꯨ matam kaktaba manipurgi leiriba institution punamak manipurgi karbar manipurgi tauriba thabuk khudimak se lepsil lakpasi dai khoi tasengnana tanik pa wakhallon polakpana maram moira kanda UMPC na yamna daita leina manipur shanti hanjal hangadabani haiba wakhallon siga loinana aikoi pangthok saba dugumba sit in protest ni maram maduna masi makha tana aikoi mamangda tayarak tawkhre hojik makha tana so aikoi mari leinaba singda amuk hanna appeal tawjari Manipur Shanti Laiba Darkar Laiba Dugumba Lamdamani Tha Tara Taruk Suzal Laklaba Asumba issue ase Bharat Amadi Manipur Sarkarna Matam Chana Athu Badalo Singadabani Haibagi Pandam Madu the UMPC Nasi sit in protest Adu Pangthok Sabani Haina Nasi Media Kuthanga UMPC Maike the Githamjari